Online manipuri nungthilgi pau yengbiriwa pumnamak puthoi laisramna khurumjari ahanbada maroiba pau kanglai pau punba kholaugi update gi Chadre Kukigi Zomi gi Gari Thugaikhre Kwagaithal 360 update gi Chadre modbung PhD Asokpa mi 38 register tawakre housing mafam amada emergency meeting pangthokli double engine lengakna irang loisinba pamde Congress AICC gi Manipur in charge Sambagiri Shankar Ulakana haikre Manipur da thokliba irang asi Central Lengaki luchingliba Prime Minister Narendra Modi amasung Union Home Minister Amit Shah na loisinba pamde Manipur miyamna khangdaba resourcing matnaba hotnaduna leire Manipur Assembly da MLA yankhaiga manga leiraga Chief Minister resign tawduna President rule thamjile luchingba sing punsinduna lenga ama semdriba karigino haina phongdokre wafam masing asi BT Road cha leiba Congress Bhavan da pangthokpa paugi mifam amada mangna phongdokhibani Magna Makata na hai kibada tha sigi tara da pangthokadariba Lok Sabha gi mifamda Manipur gi issue gi matangda puthoktuna khananaba taksilagani Magna hai National Highway Kohima dagi Imphal fawbagi lambi gi oiriba mawong asida Central Lengangna karishu tawduna leire haiba wafam kaya phongdokhi Paugi mifam amada CLP leader o Ibobi amadi MP CC gi President K Megachandra amasung atay luchingba kaya su saruk yakhi